Hello everyone, ma'am nungainaribo ma'am. Ma'am ngasigi video sidiko. Ay na ichanupagi lunchbox ta hapkiba video ni. Ado nokoina tumugulpo nungalapa angangi lunchbox ta kari hapturi aise asigi jama tension ne bako. Aduna jumdagi hapasi heavy haidi healthy su oiba charaga su lakpa hawbadu oina hapadi phedana ko. Adu idamakte ina se isingi cup semda ina chamos sema vinegar mix tawsalaga sangom litara ni ki changdane base. Asiga ina paneer se semage ꯌꯨꯝꯗ ꯁꯦꯝꯕ ꯄꯅꯤꯔꯁꯤꯅꯗꯤ ꯍꯥꯎꯕꯁꯨ ꯍꯦꯜꯂꯤ ꯐꯕꯁꯨ ꯍꯦꯜꯂꯤ ꯍꯛꯆꯥꯡꯗꯀꯣ ꯑꯗꯨꯅ ꯁꯪꯒꯣꯝꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯂꯧꯔꯒ ꯄꯅꯤꯔꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯅꯤ ꯄꯅꯤꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯁꯦꯝꯃꯒ ꯐꯤꯁꯤꯒ ꯅꯦꯝꯅ ꯆꯨꯝꯊꯣꯛꯑꯦ ꯐꯤꯁꯦ ꯑꯩꯅ ꯑꯁꯦꯡꯕ ꯑꯐꯕ ꯐꯤꯅꯦꯕꯀꯣ ꯈꯥꯂꯤ ꯄꯅꯤꯔꯗ ꯂꯧꯕꯒꯤꯅꯦ ꯍꯥꯏꯅ ꯑꯩꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯆꯨꯝ ꯆꯨꯝꯊꯣꯛꯑꯒ ꯊꯝꯃꯦ ꯑꯗꯨ ꯄꯅꯤꯔꯒꯤ ꯁꯦꯞꯇ ꯑꯃꯨꯛ ꯌꯦꯡꯕꯗ ꯐꯖꯅꯕꯒꯤ ꯄꯅꯤꯔꯒꯤ ꯄꯨꯔꯥ ꯁꯦꯞꯇꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯃꯥꯟꯅꯕꯒꯤ ꯍꯥꯏꯅ ꯑꯩꯅ ꯁꯤꯒ ꯄ꯭ꯂꯥꯁꯇꯤꯛ ꯀꯟꯇꯦꯅꯔꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯗꯕꯥ ꯑꯃꯅꯅꯦ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯀꯨꯟꯒꯨꯝ minute 20 minute ꯒꯨꯝꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯟꯖꯜꯂꯒ ꯊꯝꯃꯤꯅꯤ ꯑꯗꯨꯒ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯄꯅꯤꯔꯁꯦ ꯐꯖꯅ ꯑꯣꯏꯔꯝꯕ꯭ꯔꯥꯅ ꯌꯨꯝꯗ ꯄꯅꯤꯔ ꯂꯧꯔꯒꯅꯦ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯕꯗꯣ ꯑꯗꯨ ꯍꯥꯎꯇꯕꯅꯤ ꯆꯥꯕꯗꯀꯣ ꯑꯗꯨ ꯌꯥꯝꯅꯁꯨ ꯇꯥꯏꯠ ꯑꯣꯏꯗꯕꯀꯣ ꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯇꯥꯏꯠ ꯑꯣꯏꯗꯦ ꯍꯥꯏꯅ ꯂꯣꯏꯅ ꯀꯤꯟꯊꯕꯗꯣ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯁꯟꯗꯕꯗꯣ ꯑꯗꯨꯁꯨ ꯍꯥꯎꯇꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯇꯨꯝ ꯇꯥꯔ ꯐꯖꯅ ꯂꯩꯔꯝꯃꯦ ꯌꯥꯝꯅ ꯁꯣꯐꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯐꯤꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯀꯟꯇꯦꯅꯔꯁꯤꯒ ꯐꯖꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯊꯝꯃꯒꯦ ꯑꯩꯅ ꯍꯥꯏꯗꯤ ꯄꯅꯤꯔ ꯂꯧꯔꯤꯁꯦꯅ ꯅꯨꯡꯗꯥꯡꯗꯅꯦꯕ ꯂꯧꯔꯤꯁꯦ ꯅꯣꯡꯉꯥꯜꯂꯒꯗꯤ ꯂꯟꯆ ꯕꯣꯛꯁꯁꯦ ꯁꯦꯝꯗꯣꯏꯅꯤꯅ ꯅꯨꯡꯗꯥꯡꯗ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯊꯅꯝꯃꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯜꯂꯒ ꯑꯗ ꯏꯁꯤꯡꯁꯤ ꯑꯃꯨꯛ ꯍꯩꯗꯣꯛꯈ꯭ꯔꯒ ꯌꯦꯡꯁꯦꯕꯀꯣ ꯄꯅꯤꯔꯁꯦ ꯀꯌꯥꯝ ꯐꯖꯅ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯛꯑꯦꯀꯣ ꯄꯅꯤꯔꯁꯦ ꯂꯣꯏꯅꯗꯤ ꯆꯪꯉꯣꯏ ꯀꯛꯏꯕ ꯃꯆꯦꯠꯁꯤꯗꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯅꯦ ꯄꯤꯁ ꯄꯤꯁ ꯀꯛꯑꯒ ꯑꯃꯨꯛ ꯃꯦꯁ ꯇꯧꯊꯣꯛꯑꯒ ꯐꯖꯅ ꯇꯣꯠꯈꯥꯏꯔꯒꯦꯕꯀꯣ ꯑꯗꯣ ꯁꯦ ꯄꯅꯤꯔꯁꯦ ꯊꯣꯠꯁꯨ ꯊꯣꯠꯂꯤ ꯍꯥꯎꯁꯨ ꯍꯥꯎꯏ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯕꯁꯨ ꯑꯣꯏꯗꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯇꯥ ꯇꯟꯁꯦ ꯇꯛꯑꯦꯀꯣ ꯑꯇꯥ ꯈꯔꯁꯨ ꯁꯥꯏꯗꯇ ꯇꯣꯠꯂꯒ ꯑꯩꯅ ꯊꯝꯕꯅꯦꯕ ꯑꯗꯣ ꯇꯛꯑꯦ ꯇꯛꯑꯒ ꯄꯅꯤꯔꯁꯤꯁꯨ ꯅꯩꯈꯥꯏꯔꯒ ꯊꯝꯃꯦꯗꯅꯀꯣ ꯑꯗꯣ ꯑꯇꯥ ꯇꯛꯑꯒ ꯊꯝꯃꯤꯕ ꯑꯇꯥꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯁꯤꯒ ꯄꯤꯖꯥ ꯁꯣꯁ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯇꯣꯃꯦꯇꯣꯒꯤ ꯄ꯭ꯌꯨꯔꯤ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕ ꯁꯣꯁ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯈꯖꯤꯛꯀ ꯍꯥꯞꯄꯒ ꯈꯨꯠꯁꯤꯅ ꯐꯖꯅ ꯁꯟꯗꯣꯛꯑꯒꯦꯀꯣ ꯈꯨꯠꯁꯦ ꯈꯤꯇꯪ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯁꯦ ꯈꯨꯖꯤꯒ ꯌꯥꯎꯗꯕꯩ ꯌꯦꯡꯕꯗ ꯊꯤꯌꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯄꯤꯖꯥ ꯁꯣꯁꯁꯦ ꯍꯥꯞꯆꯤꯜꯂꯒ ꯈꯨꯠꯁꯤꯅ ꯐꯖꯅ ꯁꯟꯗꯣꯛꯆꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯁꯥꯏ ꯄꯅꯤꯔꯗꯣ ꯑꯗꯨ ꯑꯃꯨꯛ ꯁꯤꯒ ꯆꯈꯥꯏꯔꯁꯦꯕꯀꯣ ꯑꯗꯨꯅ ꯄꯅꯤꯔꯗꯣ ꯑꯩꯅ ꯇꯣꯠꯈꯥꯏꯕꯅꯦꯕ ꯁꯦ ꯐꯖꯅ ꯀꯨꯞꯍꯟꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯄꯅꯤꯔꯁꯦ ꯑꯃꯨꯛ ꯆꯥꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯁꯤꯒ ꯍꯥꯞꯇꯣꯏꯁꯦ ꯙꯅꯤꯌꯥ ꯃꯅꯥꯗꯨ ꯑꯃꯨꯛ ꯈꯔ ꯆꯥꯏꯁꯤꯜꯂꯒꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯂꯟꯆ ꯕꯣꯛꯁꯇꯁꯨ ꯑꯩꯈꯣꯏꯅ ꯍꯧꯔꯒ ꯌꯨꯝꯗꯒꯤ ꯍꯥꯞꯈꯤꯕꯁꯦ ꯆꯥꯔꯒ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕꯅꯦꯕꯀꯣ ꯆꯥꯔꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯉꯥꯡꯅ ꯑꯄꯥꯝꯕꯁꯦ ꯍꯥꯞꯄꯤꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯑꯐꯕ ꯁꯦꯝꯃꯒ ꯍꯥꯞꯄꯗꯤ ꯐꯩꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯅ ꯁꯦꯝꯖꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯨ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯑꯗꯨꯒ ꯆꯤꯁꯁꯤꯃꯨꯛ ꯈꯔ ꯆꯥꯏꯁꯜꯂꯦ ꯆꯤꯁꯁꯤꯃꯨꯛ ꯆꯥꯏꯁꯜꯂꯒ ꯃꯊꯛꯇ ꯑꯃꯨꯛ ꯄꯤꯖꯥ ꯁꯤꯖꯅꯤꯡ ꯃꯁꯂꯥꯁꯦ ꯁꯤꯃꯨꯛ ꯈꯔ ꯆꯥꯏꯁꯜꯂꯅꯤꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯛꯇ ꯑꯃꯨꯛ ꯑꯇꯛꯄ ꯑꯇꯥ ꯑꯃꯅ ꯑꯃꯨꯛꯅꯦ ꯀꯨꯞꯁꯜꯂꯒ ꯃꯄꯥꯟꯁꯦ ꯑꯅꯤꯁꯦ ꯖꯣꯏꯟ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅꯅꯦ ꯐꯣꯛ ꯆꯥꯃꯁ ꯑꯃ ꯂꯧꯔꯒ ꯃꯄꯥꯟꯁꯦ ꯁꯨꯃꯥꯏꯅ ꯅꯞꯁꯜꯂꯒꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯅ ꯁꯨꯝ ꯁꯦꯠ ꯇꯧꯔꯁꯨ ꯌꯥꯔꯅꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯁꯦꯠꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯍꯦꯟꯗꯣꯛꯏꯕ ꯈꯔ ꯑꯀꯣꯏꯕꯒꯤ ꯁꯥꯏꯗꯇ ꯅꯥꯀꯟꯗ ꯍꯦꯟꯗꯣꯛꯄ ꯄꯩꯇꯛ ꯇꯧꯕꯁꯦ ꯑꯁꯤꯒꯨꯝꯕꯁꯤꯅ ꯁꯨꯃꯥꯏꯅ ꯆꯥꯃꯁ ꯍꯥꯏꯗꯤ ꯆꯥꯛꯀꯨꯁꯤꯒꯤ ꯃꯇꯦꯡꯅꯅꯦ ꯀꯛꯊꯠꯂꯒ ꯁꯦꯞꯁꯦ ꯔꯥꯎꯟ ꯑꯣꯏꯍꯟꯒꯦꯁꯨ ꯌꯥꯔꯦ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯑꯅꯤꯈꯛ ꯁꯦꯝꯃꯦꯕꯀꯣ ꯑꯗꯣ ꯇꯟ ꯑꯅꯤꯈꯛꯇꯅꯦ ꯑꯩꯅ ꯁꯦꯝꯗꯣꯏꯁꯦ ꯇꯟ ꯑꯅꯤꯁꯦ ꯁꯦꯝꯃꯒ ꯇꯋꯥꯁꯨ ꯁꯥꯔꯕꯅꯤꯅ ꯇꯋꯥꯁꯦ ꯍꯥꯟꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯘꯤ ꯈꯔ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯟ ꯑꯅꯤꯃꯛꯁꯦ ꯍꯧꯔꯦ ꯇꯟꯁꯦ ꯃꯨꯜꯂꯛꯑꯦ ꯍꯥꯏꯅ ꯈꯟꯕꯁꯦ ꯃꯅꯨꯡꯗꯒꯤ ꯀꯥꯝꯈꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯕꯣꯞ ꯕꯣꯞ ꯂꯥꯎꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯟꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯒ ꯑꯩ ꯆꯣꯞꯄꯤꯡ ꯕꯣꯔꯗꯁꯤꯒ ꯊꯝꯃꯒ ꯃꯤꯅꯤꯠ ꯍꯥꯏꯗꯤ ꯁꯦꯀꯦꯟ 4-5 ꯊꯝꯃꯒ ꯍꯥꯏꯐꯦꯠꯇꯪ ꯑꯁꯥꯕꯒꯤ ꯃꯅꯤꯟꯗꯣ ꯃꯩꯈꯨ ꯀꯥꯕꯗꯣ ꯈꯤꯇꯪ ꯇꯞꯊꯍꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯄꯤꯖꯥ ꯀꯇꯔ ꯑꯃ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯛꯑꯦ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯂꯟꯆ ꯕꯣꯛꯁ ꯁꯦꯝꯕ ꯃꯇꯝꯗ ꯑꯣꯏꯕꯅ ꯌꯥꯝꯅ ꯎꯔꯥ ꯗꯔꯥꯁꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯛꯑꯒ ꯈꯔ ꯑꯃ ꯃꯥꯒꯤ ꯂꯟꯆ ꯕꯣꯛꯁꯇ ꯍꯥꯞꯈ꯭ꯔꯅꯤ ꯑꯗꯨꯒ ꯄꯤꯁ ꯑꯃꯅꯤ ꯈꯪꯅ ꯃꯥ ꯆꯥꯔꯅꯦꯕꯀꯣ ꯑꯗꯩ ꯂꯦꯝꯍꯧꯔꯤꯕ ꯈꯔꯗꯨꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛꯐꯥꯁ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯑꯗꯣ ꯌꯥꯝꯅꯁꯨ ꯐꯖꯅ ꯑꯣꯏꯕꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯆꯤꯁꯀ ꯄꯅꯤꯔꯗꯨꯒꯅꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯝꯅ ꯆꯥꯖꯕꯅꯤ ꯃꯌꯥꯝꯅꯁꯨ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯕ ꯌꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯂꯟꯆ ꯕꯣꯛꯁꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐ꯭ꯔꯨꯠꯀꯤ ꯕꯣꯛꯁꯇꯤ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯐ꯭ꯔꯨꯠ ꯕꯣꯛꯁꯇꯅ ꯑꯦꯄꯜ ꯑꯣꯏꯅ ꯍꯥꯞꯄꯦꯕ ꯐ꯭ꯔꯨꯠꯀꯤ ꯕꯣꯛꯁꯇꯅ ꯑꯦꯄꯜ ꯍꯥꯞꯄꯦ ꯑꯗꯨꯒ ꯂꯟꯆ ꯕꯣꯛꯁꯇꯅ ꯁꯤꯒꯤ ꯄꯤꯖꯥ ꯄꯔꯥꯊꯥ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯗꯣ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝꯗꯣ ꯌꯥꯝ ꯐꯖꯅ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯆꯤꯁꯀ
ꯄꯅꯤꯔꯁꯤꯒꯅ ꯁꯟꯗꯣꯛꯑꯒ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯖꯕꯗ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯂꯟꯁ ꯕꯣꯛꯁꯁꯤꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯄꯦꯛꯀꯤꯡ ꯇꯧꯔꯦ ꯐ꯭ꯔꯨꯠꯁꯤꯁꯨ ꯑꯦꯄꯜꯁꯦ ꯍꯥꯞꯆꯜꯂꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒ ꯑꯩꯅꯁꯨ ꯊꯥꯡꯒꯠꯆꯔꯤꯕ ꯑꯩꯅ ꯁꯦꯝ ꯁꯥꯖꯕꯁꯤꯁꯨ ꯃꯌꯥꯝꯅꯁꯨ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯕꯥꯏ